ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯤꯕ ꯌꯨꯝ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯤꯕ ꯌꯨꯝ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ 8 ꯃꯨꯛꯇꯨ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ ꯒꯤꯄꯥꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯀꯗꯥꯏꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯒꯤꯄꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄꯗꯨꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯗꯤ ꯁꯤꯒꯨꯝꯕ ꯕꯥꯔꯊꯗꯦꯒꯤ ꯊꯕꯛꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃꯠꯇ ꯁꯤꯟꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯁꯤꯜꯂꯨꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯍꯦꯛ ꯇꯧꯔꯨꯔꯕꯗꯤ ꯑꯗꯨꯗ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯨꯗ ꯑꯗꯥ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯁꯦꯡꯗꯣꯛꯀ ꯁꯦꯡꯖꯤꯟꯒ ꯌꯥꯝ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯖꯒꯥ ꯑꯃ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯑꯃꯅ ꯉꯥꯡ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯃꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯔꯣꯁꯅꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯍꯦꯔꯥ ꯀꯩꯗꯧꯕꯩ ꯇꯣꯛꯀꯗꯧꯔꯤꯕꯅꯣ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯑꯩ ꯇꯥꯒꯦꯅ ꯇꯥꯔꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯒꯤꯄꯥꯒꯤ ꯕꯥꯔꯊꯗꯦ ꯀꯩꯗꯧꯕꯩ ꯇꯣꯛꯂꯨꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯌꯨꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯌꯨꯝꯁꯦ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯕ ꯃꯐꯝꯅꯤ ꯌꯨꯝ ꯑꯁꯦ ꯃꯤꯁꯨ ꯂꯩꯔꯛꯇꯕ ꯆꯍꯤ 10-30 ꯃꯨꯛ ꯁꯨꯔꯝꯂꯒꯅꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯂꯩꯔꯝꯃꯕ ꯌꯨꯝꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯀꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯛ ꯀꯨꯏꯔꯕ ꯌꯨꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯦꯛꯇ꯭ꯔꯤꯕ꯭ꯔꯣ ꯈꯦꯂꯦꯟꯅ ꯇꯦꯛꯇ꯭ꯔꯤꯗ ꯃꯁꯥ ꯅꯥꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯕꯖꯥꯠꯅꯤ ꯍꯣꯏ ꯈꯔꯕꯨꯗꯤ ꯃꯄꯥꯡꯒꯜ ꯍꯜꯂꯦ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯌꯥꯈꯤꯅꯦꯗꯅ ꯈꯜꯂꯤ ꯃꯐꯝ ꯑꯗꯨꯗꯒ ꯑꯩꯈꯣꯏꯅ ꯊꯛꯄ ꯆꯥꯕ ꯉꯥꯎꯕ ꯂꯥꯡꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯡꯕꯤꯅꯕ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯃꯐꯝꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯝꯈ꯭ꯔꯕ ꯈꯨꯜ ꯑꯃꯗꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩ ꯄꯥꯠ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯄꯨꯈ꯭ꯔꯤ ꯄꯥꯠꯀꯤ ꯄꯥꯠ ꯉꯥꯛꯇꯅꯤ ꯌꯨꯝ ꯑꯗꯨ ꯌꯧꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯥꯎꯕ ꯄꯣꯠ ꯑꯃꯗ ꯇꯣꯡꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯛꯄ ꯆꯥꯕ ꯂꯥꯡꯕ ꯉꯥꯎꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯛꯀꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤꯕꯨ ꯍꯦꯛꯇ ꯐꯒꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥꯒꯤ ꯌꯨꯝꯅꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯍꯦꯔꯥ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏꯅ ꯄꯥꯠ ꯇꯥꯔꯤꯉꯩꯗ ꯁꯥꯔꯝꯕ ꯌꯨꯝꯅꯤ ꯍꯥꯏ ꯎꯅ ꯁꯥꯕ ꯌꯨꯝꯅꯤꯗ ꯌꯥꯝꯅ ꯐꯖꯕ ꯌꯨꯝꯒꯗꯤ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏꯁꯨ ꯌꯨꯝꯗꯣ ꯍꯣꯡꯀꯠꯂꯒ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯌꯨꯝꯗꯣ ꯀꯥꯡ ꯈꯇꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯧꯕꯒꯤ ꯋꯥꯅꯤ ꯏꯄꯨ ꯍꯣꯏꯅꯁꯨ ꯆꯠꯂꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯂꯕꯗ ꯂꯩꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯔꯁꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯌꯦꯠꯇꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯒꯤꯄꯥꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯒꯤꯄꯥꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯒꯤꯄꯥ ꯖꯦꯀꯤ ꯅꯔꯦꯁ ꯈꯦꯂꯦꯟ ꯅꯨꯄꯤꯗꯅ ꯔꯣꯁꯅꯤ ꯀꯕꯤꯇꯥ ꯑꯃꯗꯤ ꯂꯛꯀꯤ ꯃꯈꯣꯏ ꯄꯨꯟꯅ 7 ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯤ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯊꯛꯅ ꯆꯥꯅꯅꯕ ꯊꯣꯡ ꯊꯥꯛꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯍꯔꯒꯤ ꯂꯝꯕꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯊꯧꯔꯛꯂꯤ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯅꯔꯦꯁꯅ ꯈꯦꯂꯦꯟ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯐꯝꯁꯤ ꯈꯪꯂꯤꯕꯅꯣ ꯂꯝꯕꯤꯁꯤ ꯁꯨꯡꯀꯥꯎ ꯀꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯖꯔꯒ ꯑꯗꯨꯝ ꯊꯧꯖꯤꯜꯂꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯑꯣꯅꯦ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯦ ꯈꯔ ꯍꯣꯡꯕꯒꯤ ꯋꯥꯅꯤ ꯂꯝꯕꯤꯗꯤꯅꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅꯗꯤ ꯂꯝꯕꯤꯁꯦ
ꯂꯩꯀꯨꯠ ꯂꯩꯔꯥꯛ ꯂꯩꯇꯣꯛ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯏꯂꯥ ꯊꯥꯔꯒ ꯁꯤꯠꯀꯅ ꯅꯥꯜꯂꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯡꯅꯗꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯀꯔꯤꯅꯣ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯅ ꯇꯧꯕ ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯅ ꯇꯧꯕ ꯌꯥꯝꯅꯁꯨ ꯁꯣꯡꯕ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯝꯅ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯗꯣꯝꯗꯅꯣ ꯊꯧꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯈꯦꯂꯦꯅ ꯁꯤꯗꯒꯤ ꯁꯨꯝ ꯊꯧꯈ꯭ꯔꯒ ꯄꯥꯠ ꯑꯃ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯂꯒꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯎꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯄꯥꯠꯁꯤꯗꯤ ꯀꯃꯥꯏꯅ ꯂꯥꯟꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯌꯦꯡꯈꯤꯕꯗꯤ ꯏꯁꯤꯡꯃꯛꯇ ꯑꯗꯨꯗ ꯑꯥꯗ ꯌꯨꯝꯂ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯤ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯥꯞꯄꯤꯅꯦ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯅ ꯃꯁꯦ ꯐꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯗꯨꯝ ꯃꯆꯥ ꯏꯁꯤꯡ ꯃꯌꯥꯏꯗ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯗꯤ ꯍꯥꯏꯔꯅꯤ ꯑꯗꯣ ꯑꯁꯤ ꯌꯧꯒꯅꯕ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯍꯤ ꯑꯃꯗꯤ ꯆꯪꯒꯅꯤ ꯍꯤ ꯆꯠꯂꯣꯏ ꯍꯥꯏꯔꯒꯅ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒ ꯁꯝꯅꯕ ꯂꯝꯕꯤ ꯂꯩꯀꯪ ꯂꯩ ꯑꯗꯣꯝꯕ ꯆꯠꯂꯕꯗꯤ ꯌꯥꯝ ꯊꯤꯅ ꯀꯣꯏꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯤꯗ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯀꯤ ꯑꯃꯗꯤ ꯅꯔꯦꯁꯅ ꯀꯗꯥꯏꯗꯒꯤ ꯍꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯀꯛꯊꯠꯂꯒ ꯄꯣꯡ ꯁꯥꯗꯨꯅ ꯇꯥꯎꯔꯒ ꯆꯠꯁꯤ ꯍꯥꯏꯅꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡꯗꯣ ꯃꯈꯣꯏꯅ ꯌꯥꯟꯊꯠꯂꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯈꯣꯏꯅ ꯑꯋꯣ ꯑꯄꯥ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯣꯠꯇꯧꯅ ꯀꯛꯊꯠ ꯆꯠꯊꯠꯇꯨꯅ ꯄꯣꯡ ꯑꯃ ꯁꯦꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯣꯡ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯄꯣꯡ ꯑꯗꯨꯗ ꯋꯥꯅ ꯁꯥꯔꯤꯕ ꯄꯣꯡ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯃꯈꯣꯏ ꯃꯊꯪ ꯌꯨꯝ ꯑꯗꯨ ꯌꯧꯅꯕ ꯂꯥꯟꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯪ ꯑꯁꯨꯝ ꯂꯥꯟꯊꯣꯛꯇꯨꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯖꯦꯀꯤ ꯑꯃꯗꯤ ꯅꯔꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔꯒ ꯂꯣꯏꯅꯅ ꯄꯣꯡ ꯑꯗꯨꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ ꯋꯥꯅ ꯁꯥꯕ ꯄꯣꯡ ꯑꯗꯨꯅ ꯍꯣꯜꯂꯤꯕꯁꯤꯅ ꯈꯦꯂꯦꯅꯤ ꯑꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯖꯦꯀꯤ ꯅꯔꯦꯁ ꯑꯃꯗꯤ ꯈꯦꯂꯦꯟꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯣꯡꯖꯤꯜꯂꯕ ꯃꯤ ꯆꯪꯅꯔꯨꯗ꯭ꯔꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯈꯥꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯃꯐꯝ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯅꯕ ꯊꯝꯕ ꯂꯝꯀꯣꯛ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯁꯣꯡꯖꯤꯜꯂꯝꯂꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯑꯃꯅ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯖꯒꯥ ꯑꯗꯣ ꯁꯦꯡꯗꯣꯛꯂꯤ ꯃꯐꯝ ꯑꯗꯣ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗꯒꯤ ꯑꯁꯨꯝ ꯀꯤꯡꯊꯔꯛꯄꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯛꯄ ꯈꯔ ꯄꯥꯛꯇꯛ ꯇꯧꯕ ꯊꯦꯟ ꯑꯃꯗ ꯁꯥꯕ ꯌꯨꯝꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯌꯥꯝꯅ ꯊꯣꯏꯅ ꯄꯥꯛꯇꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯏꯁꯤꯡ ꯂꯝꯕꯤ ꯅꯠꯇꯕꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯀꯣꯏꯗꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒꯅ ꯂꯝꯕꯤ ꯃꯆꯥ ꯑꯗꯨ ꯂꯩꯔꯤ ꯂꯝꯕꯤ ꯃꯆꯥꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯒꯅ ꯌꯨꯝ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯁꯨꯞꯅꯒꯤ ꯂꯝꯕꯤꯗꯨ ꯈꯛꯇꯅꯤ ꯂꯩꯀꯪ ꯑꯣꯏꯔꯤꯕ ꯂꯝꯕꯤꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯛꯂꯒꯅ ꯌꯨꯝ ꯑꯗꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯞꯅ ꯀꯣꯏꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯃꯊꯪ ꯊꯥꯡꯒꯠꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯈꯔ ꯄꯥꯛꯇꯛ ꯇꯧꯕ ꯈꯔ ꯁꯣꯡꯖꯟꯕ ꯖꯒꯥ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯤ ꯌꯨꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯖꯜꯂꯝꯕ ꯑꯗꯨꯗ ꯅꯔꯦꯁꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯊꯣꯡ ꯆꯥꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯣꯏꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯣꯏꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯊꯝꯃꯤ ꯌꯨꯝ ꯑꯗꯣ ꯃꯈꯥꯒꯤ ꯁꯔꯨꯛ ꯃꯈꯩꯗꯨꯗꯤ ꯐꯛꯆꯦꯠꯅ ꯀꯣꯏꯁꯤꯜꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤꯕ ꯌꯥꯕ ꯀꯩꯔꯥꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯒꯅ ꯃꯊꯛ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯌꯦꯡ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯣꯡꯗꯣ ꯇꯪꯈꯥꯏ ꯐꯥꯎꯕ ꯍꯦꯛ ꯊꯨꯝꯖꯤꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯁꯤꯡ
ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯋꯥꯡꯂꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯥ ꯃꯁꯤꯡ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯟꯗꯨꯅ ꯁꯣꯡꯖꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯦꯂꯦꯟꯅ ꯖꯦꯀꯤ ꯑꯃꯗꯤ ꯅꯔꯦꯁ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯅꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯒꯤꯄꯥ, ꯔꯣꯁꯅꯤ, ꯀꯕꯤꯇꯥ ꯑꯃꯗꯤ ꯂꯛꯀꯤ ꯃꯈꯣꯏꯕꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯤꯗ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯖꯦꯀꯤ ꯑꯃꯗꯤ ꯅꯔꯦꯁ ꯈꯦꯂꯦꯟꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯈꯦꯂꯦꯟꯒꯤ ꯃꯇꯨꯡꯗ ꯐꯝꯂꯒ ꯂꯩꯈꯤꯕꯗꯣ ꯖꯦꯀꯤꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯕ ꯃꯥꯅ ꯑꯃꯨꯛ ꯐꯠ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯐꯝꯂꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯅ "ꯀꯩꯅꯣꯅꯦ, ꯈꯦꯂꯦꯟꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤꯕꯅꯤꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯅ "ꯗꯥꯏ ꯃꯃꯤ ꯑꯣꯏꯔꯝꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ "ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤ ꯇꯧꯗꯕ ꯌꯥꯗꯕꯩ ꯇꯥꯏꯞꯇ ꯃꯤ ꯆꯪꯒꯗꯕ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯈꯨꯗꯣꯡ ꯊꯤꯕꯒ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤꯍꯦ"꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯈꯦꯂꯦꯟꯗꯣ ꯀꯕꯤꯇꯥ ꯑꯃꯗꯤ ꯂꯛꯀꯤ ꯄꯨꯔꯒ ꯂꯥꯛꯂꯤ, ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥ ꯑꯃꯗꯤ ꯂꯛꯀꯤꯕꯨ ꯂꯩꯀꯪ ꯑꯗꯨ ꯊꯅꯔꯕ ꯃꯇꯨꯡꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯔꯣꯁꯅꯤ ꯑꯃꯗꯤ ꯒꯤꯄꯥ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯗ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯂꯛꯀꯤꯅ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯀꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯨꯝ ꯑꯗꯣ ꯎꯅ ꯃꯈꯣꯡ ꯑꯣꯏꯔꯒ ꯐꯛꯆꯦꯠꯅ ꯈꯥꯔꯒ ꯎꯕꯥꯛꯁꯤꯡꯅ ꯈꯥꯖꯤꯜꯂꯒ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯣ ꯆꯔꯨ ꯆꯅꯥꯏ ꯏꯅ ꯀꯨꯞꯄꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯖꯦꯀꯤ ꯑꯃꯗꯤ ꯅꯔꯦꯁ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯤ꯫ ꯃꯅꯨꯡ ꯑꯗꯣ ꯌꯥꯝꯅ ꯄꯤꯛꯄ ꯃꯥꯜꯂꯒ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯃꯨꯡ ꯑꯅꯤꯁꯨ ꯊꯥꯔꯤ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯂꯩꯔꯪꯁꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯖꯦꯀꯤꯅ ꯅꯔꯦꯁꯇ ꯍꯥꯏꯔꯤ, "ꯌꯨꯝꯁꯦ ꯉꯍꯥꯟꯋꯥꯏ ꯍꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯄꯥꯠꯁꯨ ꯎꯔꯤꯕꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯤꯗ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯦꯂꯦꯟ, ꯔꯣꯁꯅꯤ ꯑꯃꯗꯤ ꯒꯤꯄꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯏꯅ ꯆꯥꯅ ꯊꯛꯅꯅꯕ ꯃꯌꯥꯝ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯑꯣꯏꯅ ꯃꯊꯪ ꯍꯣꯟꯀꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯣꯟꯀꯠꯂꯛꯄꯗ ꯃꯇꯨꯡ ꯏꯊꯪ ꯊꯪꯂꯤꯕ ꯒꯤꯄꯥ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯄꯥ ꯊꯣꯏꯅꯕꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯇꯩ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯁꯨꯝꯃꯛ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗꯗꯤ ꯃꯃꯥꯟꯅꯕꯤ ꯃꯈꯩꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯃ ꯂꯣꯏꯅꯃꯛ ꯂꯩꯔꯝꯕꯗꯨꯗ ꯒꯤꯄꯥꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯥꯔꯛꯈ꯭ꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯌꯦꯡꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯤꯄꯥ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯥꯛꯂꯕ ꯐꯛ ꯑꯃ ꯊꯥꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯊꯣꯡ ꯊꯥꯛꯄ ꯇꯧꯗꯨꯅ ꯑꯌꯨꯛ ꯑꯗꯨꯃ ꯆꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯖꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ 7 ꯑꯗꯣ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯣꯊꯥꯅꯔꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ 7 ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯂꯥꯡꯗꯨꯅ ꯅꯣꯛꯇꯨꯅ ꯈꯦꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯌꯦꯡꯂꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 3 ꯒꯤꯄꯥ, ꯖꯦꯀꯤ, ꯅꯔꯦꯁ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯅꯨꯄꯥ 3ꯅ ꯉꯁꯥꯏꯗꯒꯤ ꯁꯣꯂꯔ ꯄ꯭ꯂꯦꯠ ꯇꯤꯡꯊꯣꯛꯇꯨꯅ ꯕꯦꯇ꯭ꯔꯤꯗ ꯆꯥꯔꯖ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯨ ꯍꯧꯖꯤꯛ ꯃꯩ ꯊꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯤ, ꯃꯝꯁꯤꯜꯂꯛꯂꯤ꯫
asumna torokpa aduta uchinna chinna mai adu thale hojikti yum adu pungan ngale yum adugi mapanda leiriba sumang oigara khara pakpa jaga adusu achouba mai amasu thale pat adugi akoibada hangoi singna khongpa amadi ate tin kang singna khongbugi makhol adu tabada makhoi singado karino haifam khangdaba amadi phauri aduga party singado ngasai makai kari mata tawdabani hojikti kanagumba miyoi amana chorok sanabagi mawngda adumak makhi langdi khonjal singado tarabasu makhoi mamannabi tret adudi thoina hena khanjaludi gipagi birthday celebration tawduna makhoi numidang aduta cake kaknaba yamna kana honari asama tawduna langduna yum adugi mathakta leiringai yum adugi makhadana kanagumba miyoi ama leplaga yum adugi mathakta langlibado munna yengdun leiri matawa sumna mahana munna yengdun leiri matam maduta somdana kabita do karino ma tawge haiduna thongado sat hangdotuna makhada kumge haiduna torokpada makhada kanagumba ma lepaga leiramaga khanghaudana jaga abada asongo marakamata hut lesan khibadu kabita haifet mami sami uhori madu ubada kabitana haima kaino hojikidudi asumna khalaga mahangna koilei leidun yengi phana kuina yengnabasu kari amata taroktabaduta kabita para kumtharakle mahangna asumna kumtharakko matamdadi yum adugi mapanda leiriba pat macha do ithak ipom yamna hauramli surok launa nga singna mongbugi makholsu taribani asumna tawringai somdana kumtharakliba kabita do mahanga laglibasi atayge natti mahak mapan thongninge haiduna kumlaklibani masidai kabitana jaga amada mapan thongningai mahaki matungda leiriba hauriba napi sing adugi marakta kanagumba ama chatkibagi surot lawa makhola matai khonjal adu tabada kabita tungda saklai thoknagai jinglubada kanasu leiramdi adubu kanagumba ama chatkibagi khonglambidi adumak uhori haibadi napi sing adugi marakta chatkibagi napi sing ado tutharaga maram moina leiribado kabita na uri madu ubadagi kabita sidi kainomani haiduna mahak phugaugatuna mayama leiriba domda parap sangsenna ba honara I asomna mahana toroko matamda kabita gi matungda kanagumba amana kabita bu singlabagum chatpada mangam isan sande mahana kakhaliba kairak adusu asomasum kakhata asomasum mahak chelemaida ngamtharakpagum torokhi haibadi kairak aduda kakhatlabasu kairak adugi wangkhlaktaba haraliba chagaduda adumak leibagi mong torokpadagi kabita kirakladuna mamanabi singadu taranaba koikau kauri adumna kaurokpadagidi makhoi mamanabi singado parap chenthorokpadadi kabita kairak aduda tasillaga phamlaga kaplaga leirami aduda mayamna kabita da kari torobagi haiduna hanglubada kabita na aigi tungda kanagumba amana singlaga leiri haujisu adubak singli hairakpada mamanabi singado hauna nokli kabita na aina so amna kiraga roina kare maduna nolibasibu karigino nakoi kisibu thajade haibagi monglo adumna hairakpada khelena kabita karmai thajadino nangi phurtuna yengo kaira kabamgi paibamgi jaga amada pallaga leiretu aduga natomdana tungdamina singi na haidudi kana thajadino asomna hairakpada kabita na tung handuri yenglubadadi mahaki fruit ado mokoigi kaira kafam adugi nakanda phaigatuna thamliba bar aduta pallaga leiramle madu ubada kabita haima masi wereko as haiduna lokthoi masidegedi mokoi mayam do wa noktuna mathak lomda kakhalakle asomna makoina imungde hekchan khibaga kaira kafam aduta kanagumba ma leplaga mokoina changkhibado munna yengnaga lehowi adugadi swai mangkhri manungdana makoi mamanabi singado yamna nungaina langduna leiri asomna leiringai matam aduta ikhanghaudana nong mangsilakli nungsit kanna sitpa horki adubu manungda leiriba singadudi thoina hena khangludrei matawa somna makoina langduna leiraklibasi numidangi pung 9 khara henjalaklabani matam maduta jekina makoi mamanaba sing aduta hairi ngasi akoigi taw gipagi birthday asida
ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯥꯏꯅꯒꯨꯝꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯍꯟꯅꯨꯔꯕ ꯐꯥꯎꯕ ꯄꯨꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯄꯨꯟꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯀꯩꯗꯧꯕꯒꯤ ꯀꯥꯏꯅꯒꯗꯧꯔꯤꯕꯅꯣ ꯃꯔꯨꯞꯄꯨ ꯍꯦꯛꯇꯃꯛ ꯀꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯣ ꯁꯨꯔꯣꯛ ꯁꯨꯔꯣꯛ ꯂꯥꯎꯕ ꯑꯀꯟꯕ ꯏꯁꯤꯡ ꯃꯈꯣꯜ ꯇꯥꯈꯤ इसिंगी खोंजल तारकपदा मखोय मयाम अदो तुमिन तुमिन ngahaktang lei aduga karino hujikki makhondudi haiduna hangnari matam aduta khelena part ki ising oiromgani da ising ipom kaaba do nga yamna makhe langwani adumna hairakpata makhoi mamanaba sing aduna adu oiragana midang sida nga pharusi haibro asomna hairaka makhoi wa wa mungno I adumna noklingai khanghodana yum ado nikpagum tawri yum adu niglakpaduda makhoi pakhatnaraduna sat sat pakthanai aduga khelen kayuna khoigi yum sidi ni ina asumna hairapada khelena jwar habagum oiramgani he thone hena khanjalunuda asumna hainaraga makhoi tawriba thabakadu makha jathanaba honadingai khanghodana yum adugi makhada kanagumba miyu yama yamna kanna laukibagi makholama tai lauribadusu makhutta masada makhongda karigumba ma sokpadagi thinbadagi natragana chokhaibadagi laubagi khonjalni aduma laurpagi khonjal adu tabada makhoi mamanabi punna tret ado swai laungaduna karino haiduna makhoi makhada phatphat jengthanar I thong ado hangtoklaga aduna makhada yengtharakpadadi makhoina angakpa ama thingnari madudi ngasai makai pungsong songjal lamba jaga sing ado haujikti punghang hanglamli madu urubada makhodi punga ngakri karino tawriba sibu khelen haiduna khelena loina mahangai khelena aisu khangti haiduna khummi madugi matung makhoi parap kumtharaklei maduga ihang hangba ikok kokpa aduda makhoina leplaga leiri ngasai makhoina thankiba balap aduna pungan budi ngalibani aduma leiri ngai hauji makhoina leiri ba chauraba sumang adugi akoibada mi amagi marep hena wangna question liba napi singang umacha singatu ge koibada asom ni jengaki hairiba jaga singadu di yamna songjanba jaga ngaktani asomna asom jengnakpada patlomda kumthakhiba yaba lambi ado ihang hangna yamna phajana maru kokna leiramli madumaina leirambadutta leiriba makhoitter adodi punga ngakli karino tawriba siri aikoina ngasai lakpadadi isong song hu pataini haiduna matam aduta naresna aikoina pham masda leiribase mowong amani duna yaragadi aikoi parpap chalonaba tawsi nonganbaga ngairagumsi hairakpada kabitana hoi aisu ngasai di kadumna khalibani aina ngasai apan thoklingidesu tungda kanagumba machathibagi makhol tai adubu aina yengthokubdadi kana suleiramdre asumna magi thokpa asum hainarakpaduta jeki amadi gipana yarase satse haragane aikoi thabak tawriba chakhairiba kholiba charnabagi siliba mayamse loi chathogane charnaba tawrasi ahing lekta baido yarase asomna hainaraba matungda makhoi imungda amuk parap sangsilakli asomna makhoina imungdi hek changsin khibaga pungko kokna leiramba sumang aduta ikhang khanghodana yamlaba igi machu manba isingumba khara ifut oina buru tholakli somdadi mamanabi makhoi tret ado imung aduta karigumba khara thaktu chaduna leiri asumna leiringege matham aduta khanghodana yum adugi thongjinda kanagumba ma leplaga dong tilakpagi makhol tari khonjal adu tabada naresna kanano haiduna hangli matam maruta jekina kanabu oigamone asuk yamna lapra khaba pham masida lakli basibo mafam masidadi hi som leibirati asumna ngang duna thong ado hangduluri thong aduna hangduluba matamdadi kanasu leiramdi adumna leiramdabadu makhoi kharadi chingnari masidagi di makhoi sa thanaba singado parap chathokli madugi matungda mafam marutagi chatlasi haiduna makhoi mathang kumtharai matamsi numidangi pung tara khara helakpa taramathoi taslakpa matamni matawa somna makhoina kumtharaklaga pat adugi mapanda lakpa matamdadi ngasai makhoina tauduna lakhiba wana saba pung ado haujikti leiramdri
ꯑꯊꯥꯞꯄꯗ ꯇꯥꯎꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯅꯔꯦꯁ, ꯖꯦꯀꯤ, ꯒꯤꯄꯥ, ꯈꯦꯂꯦꯟ ꯑꯃꯗꯤ ꯔꯣꯁꯅꯤ, ꯀꯕꯤꯇꯥ, ꯂꯛꯀꯤ ꯃꯈꯣꯏ ꯇꯔꯦꯠꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡꯅ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯁꯤꯗꯤ ꯏꯁꯤꯡꯒꯤ ꯄꯥꯛꯇ ꯇꯥꯎꯊꯣꯛꯈ꯭ꯔꯦꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯦꯂꯦꯟꯅ ꯀꯅꯥꯅꯣ ꯏꯔꯣꯏꯕ ꯍꯩꯕ ꯑꯃ ꯆꯣꯡꯊꯔꯒ ꯂꯧꯁꯤꯜꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯅ ꯑꯩ ꯆꯣꯡꯊꯔꯒ ꯂꯧꯁꯤꯜꯂꯨꯔꯒꯦ꯫ ꯅꯣꯡ ꯃꯪꯕꯅꯦ, ꯑꯗꯣ ꯅꯣꯏꯅ ꯄꯥꯏꯔꯤꯕ ꯂꯥꯏꯠꯁꯤꯡꯗꯣ ꯈꯔ ꯉꯟꯅ ꯀꯥꯞꯄꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯔꯦꯁ ꯏꯁꯤꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯔꯦꯁ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯄꯣꯡꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤꯉꯩ ꯁꯣꯝꯗ ꯅꯔꯦꯁꯇꯣ ꯃꯈꯣꯏꯗꯒꯤ ꯇꯥꯎꯊꯣꯛꯈ꯭ꯔꯕ ꯋꯥꯅ ꯁꯥꯕ ꯄꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯀꯥꯟꯗ ꯖꯦꯀꯤꯅ ꯄꯥꯏꯔꯤꯕ ꯕꯜꯕ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯄꯤꯠ ꯈꯞꯂꯝꯂꯒ ꯃꯨꯠꯈ꯭ꯔꯤ꯫ ꯃꯩ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤ꯫ ꯅꯣꯡꯒ ꯃꯪꯕꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯎꯅꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯅꯔꯦꯁ ꯀꯔꯤꯅꯣ ꯃꯩ ꯃꯨꯠꯊꯠꯂꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯖꯦꯀꯤꯅ ꯃꯩ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯂꯤ꯫ ꯑꯁꯨꯝꯅ ꯅꯔꯦꯁꯅ ꯃꯩ ꯃꯨꯠꯊꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯁꯣꯝꯗ ꯄꯨꯡꯃꯝ ꯃꯝꯂꯦ, ꯄꯣꯡꯗꯨ ꯀꯗꯥꯏ ꯇꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤ꯫ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯏꯄꯥ ꯄꯥꯈꯠꯅꯔꯤ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯩꯗꯣ ꯑꯃꯨꯛ ꯌꯥꯔꯛꯄꯗꯒꯤ ꯉꯥꯜꯂꯛꯂꯦ꯫ ꯃꯩ ꯑꯗꯨꯅ ꯉꯥꯜꯂꯛꯄꯗꯨꯗ ꯅꯔꯦꯁꯇꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯋꯥꯅ ꯁꯥꯕ ꯄꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯥꯈꯠꯍꯜꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯝ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯔꯦꯁꯇꯤ ꯏꯂꯦꯡ ꯂꯦꯡꯗꯕꯒꯨꯝ ꯇꯧꯔꯤ, ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯋꯥꯅ ꯁꯥꯕ ꯄꯣꯡ ꯑꯗꯨꯕꯨꯅ ꯀꯅꯥꯅ ꯍꯣꯟꯕꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤ ꯇꯔꯨꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯣꯟꯖꯤꯜꯂꯛꯂꯤꯕ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯄꯣꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯇꯤ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤ ꯑꯃꯗꯤ ꯒꯤꯄꯥꯅ ꯅꯔꯦꯁ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯌꯦꯡꯗ ꯗꯛꯂꯥꯎꯅ ꯏꯜꯂꯨꯕꯗ ꯅꯔꯦꯁꯇꯣ ꯕꯣꯗ꯭ꯔꯣꯞ ꯂꯥꯎꯅ ꯇꯨꯈ꯭ꯔꯤ꯫ ꯄꯣꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯨꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ ꯅꯔꯦꯁꯄꯨ ꯀꯧꯔꯗꯨꯅ ꯅꯔꯦꯁ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ ꯅꯈꯣꯏ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯁꯦ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯄꯥꯈꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯊꯤꯡꯖꯤꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯁꯨ ꯉꯁꯥꯏꯗꯒꯤ ꯃꯪꯂꯤꯕꯗꯣ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯀꯨꯏꯅ ꯄꯟꯊꯕꯗ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯔꯞ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨꯗ ꯃꯈꯣꯏ ꯔꯣꯁꯅꯤ, ꯀꯕꯤꯇꯥ ꯑꯃꯗꯤ ꯒꯤꯄꯥ ꯃꯈꯣꯏ 3-4 ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯣꯝ ꯇꯣꯔꯕꯥꯟ ꯂꯣꯝꯗ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯔꯤꯉꯩ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯗꯤ ꯇꯥꯁꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯖꯦꯀꯤ ꯑꯃꯗꯤ ꯈꯦꯂꯦꯟ ꯑꯗꯨꯒ ꯂꯛꯀꯤ, ꯅꯔꯦꯁ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯈꯣꯏ 3-4ꯗꯣ ꯋꯥꯅ ꯁꯥꯕ ꯄꯣꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯝꯕ ꯅꯔꯦꯁꯇꯨꯁꯨ ꯋꯥꯈꯜ ꯂꯥꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯀꯤꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯣꯟꯗꯣꯛꯈꯤꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯊꯔꯛꯂꯒ ꯁꯣꯔꯣꯛ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯣꯟꯗꯣꯛꯈꯤꯕꯅ ꯍꯥꯟꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯍꯧꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯣꯏ 2-3 ꯑꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯎꯈꯤ꯫ ꯁꯤꯔꯝꯅꯤꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯑꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯑꯁꯣꯝꯒꯤ ꯇꯣꯔꯕꯥꯟ ꯌꯧꯔꯤ꯫ ꯇꯣꯔꯕꯥꯟ ꯑꯗꯣ ꯌꯧꯔꯛꯂꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯉꯁꯤꯒꯤ ꯒꯤꯄꯥꯒꯤ ꯕꯥꯔꯗꯦꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤꯗꯤ ꯕꯨꯠ ꯑꯣꯛꯅꯕ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ
ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯅꯔꯛꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅꯗꯤ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯃꯌꯨꯝꯗꯗꯤ ꯍꯜꯂꯛꯈꯤ꯫ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯕꯥꯔꯗꯦꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯁꯤ ꯃꯌꯨꯝꯗ ꯇꯧꯕ ꯅꯠꯇꯅꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯆꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯟꯗꯛꯇꯤ ꯈꯔ ꯇꯦꯜꯂꯤ ꯃꯔꯝꯗꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯒꯤ ꯃꯈꯣꯜꯅ ꯔꯦꯀꯣꯔꯠ ꯂꯧꯕ ꯌꯥꯗꯕꯗꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯕ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯡꯅ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯐꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯑꯃꯗꯤ ꯁꯥꯡꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫